Hi friends, welcome back to my channel. Ngasi thongjadorisi ngahaini ngahaisi ke ji ama makhai tai piece ani naina fazana semjare chamthoga thamjare aduga machan kharama tilau chanam aduga khamen asimba piece ahum amaga fazana semjaraga thamjare thongba si haujarage haujadri haubata tejpata hapjarani tejpata si haitetam munsalapai chwai sidaida tilau chop tawraga thamba tilau ahumni si fazana hapjara matung sidaida haifetang all ani tilau si haifet munsalapai sidaida singa chanamga sugairaga thamjabani si hapjarani si hapa matung sidaida amuka fazana mix up tawrani haifet munsalapai si sidaida aikoina khamena simba hapjarani khamena simba si khara chauna dum semaga hapjabani khamena simba si hapjara matung sidaida fazana mix up tawrani mix up tawra matung sidaida machan hapani machan hapasi murok chamas ani machu chamas ama garam masala chamas ama ngagi masala haitare fish masala chamas ama thum misai apambai matung ina hapjarani aduga fazana okhai jarani olaga haifetang naptanaba ising khajitang haijarani ising haira matung sidaida amuka khara otlani ising si fazana mulhalani mahi si fazana mulhala matung sidaida nga si hapjarani nga si sengna piece amakatang tawraga mapum oina thongjage tawbani adubu patra sida chandabadagi ani thokibani piece amakatang fazana tawjagen tawbani adu sumaina hapjarani hapasi sumaina fazana hapani aduga mahi machum singsi mathakta chaikhatpirani aduga fazana minute 35 muk kunmuk ki chang fazana mamai khumjalaga thamgani mamai khumjanbasi marak tani khaibiyo natragadi nappasu yawbani marak tani khairaga yengbiyo sidani haifetang sumain tawre sumaina yengbiyo aduga sisi amuktang minute kunmuk leijare ko low flame da tawbiyo aduga sumaina onthok jarani onthok aba matung sidaida animaksi onthok jare ko animaksi onthok jara matung sidaida amuka mamai si kupjarani ising khajitang hapjarani aduga amuka minute kunmuk ki chang thambirani low flame da thambiyo marak tani khaibiyo sumainai chili naw mayam sing loijare si kanagumba try tawbiragadi hana tawkiba yawragadi comment pibirau aduga mahau kamain tawge du aingonda share amukta tawbiyu. Hi friends, welcome back to my channel. Ngasi aina chajadorisi ngahai ni ngahai mapum ama kg ama makhai taba ngahai ni mapum si oina thongbani recipe su yaujare chili naw mayam sing loi fo yengbiyu aduga iron bamaga lapuga luga iron bani usoi ga mangan ga amet pamani umurok yawrak yam sanam umurok ka torang metle ado haujarage chili naw mayam sing haudringe mangda igi video sibu like comment share tobiramu amasung anaubai lakpai chili naw sing na subscribe tobiramu haubasi iron basi dei haujarage usoi ga mangan ga amet paniga nga si lau thaba horaga nga mapum ni wow
ngà mà bùm ngồi chơi đây chơi lên nào chạm khỏi suy yếu hơn rất taใช่หมูรุกขึ้นใช่บัตท่านี่ก็
ꯁꯤꯗꯤ ꯀꯩꯝ ꯌꯥꯎꯗ꯭ꯔꯦꯗ ꯆꯥꯕ ꯌꯥꯕ ꯉꯥꯍꯩ ꯃꯀꯣꯛꯇꯤ ꯊꯣꯏꯗꯣꯛꯅ ꯌꯥꯎꯗꯕꯅꯦ ꯐꯖꯅ ꯊꯜꯂꯦ ꯄꯨꯛꯇꯤ ꯆꯥꯕ ꯌꯥꯕ ꯌꯥꯎꯗ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯥꯡ ꯑꯁꯤꯗ ꯕꯥꯏ